Manipuri University da hauzi tangdu leita daba malakliba sida governor na akanba micheng changbiyu haiduna Manipuri University ki mahairoi singna Raj Bhavan da thomjingkhre. Manipuri University da thokliba wathok asi mahairoi singbu mahai ningthina tambina ba changsin ba khongjang nate phammuna bagi wathok ni ningthogaba numitagi university hangdragadi hanggadabani haina atsamna akanba wafam thamlaki. Public order Thugaibagi Damak Professor A.P. Pandibu National Security Act NASA ki makhada faraga detain tawraga thamu haina veteran politician amadi hanagi minister Okram Joina demand tawraki. Nungbagi thodokta chenaba NACNI ingi kader sing laingak na faduna chairak pidabagi mayokta hayeng ahing nongyaidagi National Highway 38 pung chama thinglagani haina emsuna lauthokre. Amasung Moirang Kuno Gram Panchayat Amadi Kakching District ki Chairenda Khunja Singh ki Yamlaba Welfare Scheme Amadi Policy ki Senfam Singh Panchayat Amadi Bank ki Miwei Singna Lauthokre haina Khunja Singh na maral siraki. Mayam Kurumzari Adom ne Bibus Impact News ni Airina Thinguzamna Hauzi Punja Sifawagi Marueva Paul Singh Mayam da Pizari. Manipuri University ki wathoka mari lenana hauze University asida tangdu leita daba ama lakliba asida akanba micheng changbiyu haiduna ngasi Manipuri University ki mahairoi singna Raj Bhavan tamna thomjilakre. Mahairoi sing adu bus amada kaishampat machin fawba laklaga Raj Bhavan lomda changsinaba hotnarakpada police ki kangbu amana thatuna makhatana chalhankide. Adubu governor unanaba makhoi khara police ka loinana Raj Bhavan tamna pukhi. Mahairoi amana fongdorakpada inquiry loidringaida Professor A.P. Pandena mahak amukhana BC gi phampure haiduna BC in charge amadi register in charge na chingbagi sign chatnara roi haina chirol thoklakpa amadi state government yauna Manipur University community ga MHRD ga yanakiba singi mayokta A.P. Pandena thabak kaya lokhalakpa asida athubata meeting changbiduna Manipur University da amukhana academic atmosphere hanjil hanbiyu haiduna governor da wakat palakani haina fongdoraki. Tungda governor ga wari sanaba changkiba mahairoi singna governor ga wari sanabada thokliba wathok asida mahakna khut thinjinba yadaba lei haiba wafam thamlakpaga loinana mahairoi singsu democratic oiba maongda changsin biyu haiba wafam thamlaki haina mahairoi singna phungdokhibaga loinana hana leiramba mahairoi sing yauna Raj Bhavan tamna changsinduna thokliba Manipur University ki wathok asi loishin hanaba kholau kaya lauduna khongjang changsinki. Loinana police ki kangbuna mahairoi sing adubu pulap phaduna pukhi nakal amaromda mahairoi singna Raj Bhavan mamangda khongjang changsinduna leiringaida police na kaishampat thongda lambi thatuna thambadagi miyamgi chatok chasinda chauna khudong chadaba mayoknaki maru oina school halakwa mahairoi sing puba gari singda chauna akaiba pikhi. अखोई मैदान गवर्नर ना अखोई द थंबिरक वाफम से ngaraang gi thodok sima yamna nuai taba adugumba thodok amu khakne na mak na takpi rei loina na अखोई gi leiriba phibam sida अखोई gi leiriba condition sida अखोई gi as a chief rector oina maha ki Professor Pandey da mahakna tawbi aba अखोई gi advice tawbi aba level se thodongna leite tawbuta bu mahakna अखोई gi visitor oiriba president of India da leiriba situation je apprise tawrakan yamna thuna अखोई gi university ki issue se maha ki level da maha ki angam thakta अखोई gi assist tawrakan normal se halana bodo hona ge haba gi thajaba hongte अखोई da pibire. Manipur University da thokliba wathok asi mahairoi singbu mahai ningthina tambinaba changsinba khongjang nate phammunabagi wathok ni haina All Travel Students Union Manipur atsamna maral siraduna lakliba ningthokaba numitagi Manipur University thong hangduna mahausagum mahai tamduna examination pangthokadabani. Karigumba atsamna thamliba wafam thawoidrabadi chap chaba thabak laukhatlagani hainasu mushu muta amadi mushada akanba wafam thamlakli. Chingmairongda laiba adim jati siksha ashram ki campus ta laiba atsam gi office ta paumi singa unabada mahairoi loop asigi tribunal general Joseph Marna haikibada Manipur University da thokliba wathok asi yamna laibak thiba amani. Wathok asi loishinduna mahairoi singbu mahai tambinaba atsamna appeal tawduna laklibani madugi mathakta mara leire hairiba VC AP Pandey gi mathakta inquiry chathaba haukrabani asigumba tanja asida mushu muta amadi mushana nauna khongjang changsilakpa maram chade masina maram oiraga haujik chathariba college mahairoi singi examination suspend tawre haibasi mahairoi singi career manghanbani mahakna makha taraduna university asigi wathokta atsamna kanagumbagi michangda leite thika tauba oja amadi mahairoi luchingba singsu thika adumak taubiyu
Vice Chancellor Ani Shuba natraga sudaba khangde tawbatabu atsamgi oinadi mahairoi singbu mahai tamhallu examination tawbada ayetpa pibiganu haijabani Manipur University manungda thika tawba oja amadi mahairoi luchingba sing kana no haibadu logi mating lauduna athubada document ka konana puthorakani maram aduna lakadoriba ningthaukaba numitagi university hangdrabadi tawpham thokpa action tawraklagani hairi last time appeal lam yam henaroi si khatna se di akhoi si hangada wo mi nate pande si akhoi gi tribal gi michang changba point amaka hayo simaka puthoba man akhoi tribal gi damang ta kaisu tok bi khide hai si akhoi proof tok ba ngam sumna hai badi like tam si tam halu karan tanaroi si akhoi na chawe issue puthoe ngame hai badi MU da ngam yai imphal da ngam yai pangtok tong naroi si aduti khana share di akhoi ju ngame oza sing administration kanana VC ani leigra tare leigra mawalok de ningthokan mitagi class hanggadawni parkha tawgadawni si araktarba adudi akhoi su tawpham thopa tawbuni Paumi Singha unaba aduda sarukya kiba Atsamgi Finance Secretary SR Andriana Manipur University ki wathok asina maram oiraga mahairoi singi punsi mangliba asi mushu muta amadi musha state government amadi central government na compensation pigadawribara pigadaba oirabadi media ki khuthangda lauthok piu khongjang changsin bada masagi khalaga changsin biganu Mioi ama anina university asi handle taunaba hotnaba pamde maram aduna mahairoi sing mahai tamba phanghananaba university hanggadabani hiramasida Manipur government amadi central government na tumina election biganu haiki Hojik chathariba examination miyam sa koina suspend tawre habase student career bu challenge tawbani habase koi all tribal students union Manipur na lawi hesitate tawriba organization ahum government central government as well as state government koina question tawninge more than thousands of students of Manipur state na law story bi ma'am se agitators mushu muta musa state government and then central government compensate tawba ngamgadoira Public Order Thugaiba Professor AP Pande National Security Eki Makhada Faraga detain tawraga thamu haina veteran politician amadi hanagi minister Okram Joina demand tawrakli ngasi kakwada leiba masagi yumda paumishinga unaba amada Okram Joina hakibada normalcy hanjilaklaba Manipur University ki academic atmosphere Professor AP Pande laklaga thugaire hauzik mahairoi singi oiba iho ama lakle matam amada hekta state asigi normalcy kaiba yabagi phibamda lakle Public Order Thugaire Phibam asida state ki hak lai leite yeng dabida athuba matamda Professor AP Pande phau state asida normalcy purakna bahotna biyo haina Okram Joina fongdoki Okram Joina fongdoki bada August ki tang taraga tarukta MOA ama khuyek pinakhiba adugi matung inna Professor AP Pande gi makhada mathakta inquiry committee ama semtuna thigatpa haina yanakibani amadi Manipur University da normalcy hanjilaki adubu ikhang khanghaudana Professor AP Pandena September gi tang ama mahaki office join tawre haibaga loinana hana yanakiba wafam pumba tungoinaraga mahaki khuchabi register ama khanduna amadi Manipur University Transit Office ama Sanjen Thongda hangki Professor AP Pandena pamliba asi state asigi kaigera kairogera Manipur University kaigera kaijau mahak Manipur University ki VC oidaba yadi haibagi wafamni haina Okram Joina fongdoki अकोई करीगुंबा स्टेट अमदा था अहुम मरीगा लाइक तमदना यूनिवर्सिटी स्ट्राइक तबगा इसी मसी अते अतोप स्टेट तका थोदि ओंतोंग वाथो ओगेदब पोनी अदुबु लाइवक्टिविटी हुजिक लैरिबा भारत की ह्यूमन रिसोर्स की कांगबु अदुगा मणिपुर गवर्नमेंट की स्वाइदा थौसाबा वाटपदगी छात्र सिंगी माहिरोगी खुनागी एकेडमी एमोसिया दा काइबा लाक्रे पांडेन हुजिक लौरिबसिदी मा बीसी ओइरगा लोइरे मणिपुर यूनिवर्सिटी मुटक्रबसु याय मणिपुर प्रजा पुनमुना सावरसु याय मणिपुर की खुनाई मुटक्रसु याय हाइबनेबा Ujik lariba isu hida solution piyo hairagadi bisina pandi na hui toriba mathong maram huktaba ain na yadaba thabak mayam je taroi dabani bisina chathagadaba thabak to adun phajana chathagadabani adalai ba chancellor do adugi aya baga loina committee sem gre inquiry adun singma mayam chathagadabani adaga pandi na masalam helagadi Manipur government national security ekamaka da faraga maku detain tawna thambai se masina solution leiro
Assamdagi Congress Party da Maipaklatpa Lok Sabha gi Member of Parliament MP Gaurav Gogoina Hauzik Oiriba Manipur University gi Wathok asida Minister of Human Resource Development Oiriba Prakash Javadekar na meeting changbiduna warushin ama athuba matamda purakna bahotnabiyu haina cherol ama pishinkre hairi September gi tang ahum gi nungba gi thaudokta chenaba NACN IM gi cadre sing lengak na phaduna chairak pidabagi mayokta hayeng ahing nongyai dagi National Highway kuntraga taret oiriba Imphal Ziribam lambi pung chama thinglagani haina MSU gi President Manjit Sarang themna lauthokre ngasi All Manipur Students Union MSU gi office ta pangthokiba paugi mifam amada Manjit na hai NACN IM amadi India lengak na taunariba peace talk agreement ki mingda NACN IM na miyam da chathariba otnaibagi thong asi kahen mankre handaki thaudok asina ahan basunate September gi tang ahum gi nungba gi thaudok ta chenaba NACN IM gi cadre sing lengak na phaduna chairak pinaba MSU na pung humbudra ni thoigi matam thakhrabasu lengak na ngasi fawba thabak amata paikhalak asigi mayokta lambi thingbagi khongchang changsin bani haina firip laurakpani Kongjang asida leibak miyam na su saugat piyu loinana Manipur lengak na hauzik Manipur gi chingi district sing da lairiba NACN IM gi aphongba camp sing asi athuba matamda taktokadabani haina Manjit na makhata na haiki paugi mifam aduda loirakpaga loinana thangmaiban gi DM College gate ta MSU gi thomi singna India gi Home Minister Rajnath Singh Chief Minister Nongthomam Biren amadi NACN IM gi luchingba muibagi mitam sing mai thaki I am not peace talk ki mingda Miam the Chatari Badugum the Kirunet activity asi takthoknaba Manipur Lengak the Pung Dani Togimatam Hakrabasung Sifawa Manipur Lengak na Haiba crime to the Janariba Muising Fadaba Tazaba Manipur Lengan Nalak Tabadigi Equi am soon at Tangai Father Manipur Miam Golerena Tongan Makal Makagi Kageva Kongang Sansinava Sem Saraga Laivagalunana am sooner Kui Tang Nipangi Ahing Pung Barodagi Pung Chamageva 100 hourgi Dugumlava National Highway number 37 asi block Togzagani have a sing asi NACN IM gi kadarni haina chingnaba miyoi kharana MSU gi executive member ama phukiba loinana kaya amadagi paisa munkibagi thawong laibak thibani sasinaba miyoi nataba thaudok aduda tasengna chenaba miyoi athuba matamda faduna book tawgadabani haina Sivsena Manipur State Unit na demand tawrakli Babu Parada Laiba Sivsena Bhavanda Paumishinga Unaba Amada Sivsena Manipur State ki President N Tombina Haikibada NACN IM na maram oiraga mamang da su state asigi lifeline oiriba highway anida aina yadaba maongda paisa khaiba amadi mihat mipung tawbagi thabak ya chathakre Thaudok asi haujiksu chathari loinana tungdasu makhata na tawgani haibagi chingnaba leidi phibam asida Sivsena Manipur State na chahi kaya mamangdagi tanduna lakliba State Highway Protection Force athuba matamda linkhatnaba lengak na hotnabiyu None Bazar gi thaudoka mari lenana sajinaba miyoi khara puthoklaga wathok asi loishinnaba hotnabiganu miyamda nungnangba pokhalliba wathok asigi tungkoiba waroshin puraknaba lengak asina hotnabiyu haina en tombina fongdoki Labour state government sina maril leina het thabuk tu sena ba involve to mi do madu book to bi gadamni sajen na ba mi ma puthok pe aroi mahur chin ma mi ma puthok pe aroi National Highway Protection Force immediately Shiv Sena na demand tawre introduce to gadamni madu ngamdrabdi Shiv Sena na center yona mari leina ba authority sing na koi demand tawrani NACN so Shiv Sena ki mai ki appeal ma tawjari lalho basi mi ha na ba horibra Natragana Laibak to Gaina Bahul Hauribra, Natragana Makoki Kanglup, Natragana community, do no Waina Bahuribra, me Hanaba Lalobo di Topiro. Nakalambaromda Manipur University gi wathoka mari lenana entombin haikibada Professor Deoprasad Pandey na tawriba thawonga si state asida lairiba miyoi la kuntra henbabu usitabani loinana state amadi center da lairiba government amadi Manipur University gi community bu karemnaba thawongni Wathok asiga mari lenana state amadi central government loinana India gi president na khud thingjin biduna Professor AP Pandey gi drama ashi loishinaba athuba matamda hotnabiyu haina entombina demand tawki Amaromda Manipur National Development Front ki hanegi Vice President Lin Gangte yauna miyoi mari Sivsena Manipur State yaurakre amadi Lin Gangte da party asigi State Secretary gi phamsu sinakre Toksen nabi ra anti chi tuosi maje lebak mang tare isai su mang tare education na bisi jiwam gi yanglen saru gomne backbone ne yanglen saru fail or ba yanglen saru yadra jiwam ta mi ono chaloi jiw oina chaloi State government na tawu ya bana kaino yadab na kaino haibudu ki matang do madu punamak tu huntu ma gamana state government ki against
गवर्नमेंट से भी इकाई पीबने सेंट्रल गवर्नमेंट भी इकाई पीबने पांडेन हुजिक तौरिबसे मसिदी इमीडिएटली मसिदी पारा अमा बीजेपी ने तंबी मतम होय थांग केंद्र की मनुंग दलेबा मोइरांग खुनौ ग्राम पंचायत की जॉब कार्ड होल्डर लिसिंग अमग चमापल हुम्फू हुमदोइने याउजबा बिरला सन लाइफ इंश्योरेंस की मनुंगदा जॉब कार्ड होल्डर चमगा ग यांखै निथोई की इंश्योरेंस यामलब सेनफम प्रधान नारोल द लौथोकलमले हाइना ग्राम पंचायत असिगी मियामना मरासी रखली ग्राम पंचायत असिगी प्रधान लाइश्रम धनेश्वरना जॉब कार्ड होल्डर चमगा ग यांखै निथोइने याउरिबा बिरला सन लाइफ इंश्योरेंस की था तरुकी अपुनब सेनफम लाख 13 लिसिंग 40 चमरी नारोल द लौथोकलंबनी हाइरी हिरम असिगी मतंग द ngasi nganu leima laibung da pangthokiba paugi mifam amada job card holder amana ग्राम पंचायत असिगी नुमित निपानी थबक सुनब लाकपदा नुमित 8 निखक ओइना सुहल्ली हाइना सु नुंगनांग बफोंदोरकली लोइनना चेनरीबा ग्राम पंचायत असिगी प्रधान लाइश्रम धनेश्वर की मथकता मरी लेनबा अथॉरिटी ना मिचेंग चंगबीदुना लोइसिनबा लौशिनखिबा सेनफम सिंह अथुबदा फंगहनबियु हाइना अपील तौरकली अंगंगसिगी प्रधान ओबिरिबा श्री लाइश्रम धनेश्वर सिंह अलाइस अमुतोय हारिबा प्रधान सिना लौथोक पिखरे हाइबची अखोय प्रजा अखोयना जोका होल्डर सिना तिगा चरुबदसु फंगे मसा मुंदनसु लौथोय हाइबिरे लौथोइबा मसिंगदी जोका होल्डर चंगा यांखै निथोय हाइरे हाइबची मा फंगे 2018 की अप्रैल में अदवाइदा थबक सुखिबा रंजी नरेगा की निमित 8 नि हाइना सुखरगा निपानी ओइरमले हाइबा वफम अमग लेरे वफम सिना करमाइन तौबनो कनाना लोसिलिबनो अदु मरी लेनबसिना थिदोक्तुना प्रजादा खंगन बिउ लोइना प्रजा की फंगफम थोक्तु फंगन बिउ कक्चिंग डिस्ट्रिक्ट की मनुंग चना लैबा चाइरेन की खुंजा सिंगी PMGSY NREGS अमदी तोंगान तोंगान बा स्कीम कया की पैसा बैंक की मियोई सिंग अमदी पंचायत की मियोई सिंग मानरगा खुंजा सिंगदा फंगहंद्रे हाइरी ngasi मेजोर खुलदा लैबा मणिपुर प्रेस क्लब ता पांगथोखिबा प्रेस मीट अमदा चाइरेन की खुंजा नाउरेम राजेशना चाइरेन दा डायरेक्ट बेनिफिट ट्रांसफर DBT की वाहन थोक लहंद्रे मणिपुर रूरल बैंक कक्चिंग ब्रांच की मैनेजर अमरजीत अमदी पंचायत की मियोई सिंगना खुंजा सिंगी फंगफम थोकपा पैसा अकाउंट होल्डर मसा खंगहंदना कस्टमर सर्विस प्रोवाइडर MBKN की अकाउंट ट्रांसफर तौदुना लेरमले हाइना फोंदोखी महाकना हाई अकाउंट की पैसा ट्रांसफर तौग्रे हाइबगी हाइबसी पासबुक अपडेट तौरुबदा खंगलकपनी हाइरी हिरम असिगी मतंगदा इंक्वायरी तौबियु हाइदुना एल सोमानंद मैतै कौबा कार्ड होल्डर अमना हेड ऑफिसर एप्लीकेशन पिसिलुबदा एप्लीकेशन अदु नमदुना हंदोखनखि हाइरी लोइनना किहन खंगहनबगी थौदोकसु बैंक की मियोई सिंगना चथरखि हाइरी अदुम ओइनमक नाउरेम राजेश मसागी पिशिलुबा एप्लीकेशन ती हंदोक्तना लेरबसु बैंक की मियोई सिंगना अकी अखंग कया तौहलकली हाइरी महाकना मखा ताना हिरम असिदा लेंगाकना मिचेंग चंगबिदुना खुंजा सिंगी हकमतलिबा मियोई सिंगबु मतिक चाबा चैराक पिबिदुना वारोइशिन अमा पुरक हनबियु हाइना अपील तौरकली MRV की मखादा लेबा पंचायत ग्राम पंचायत से एलर्ट ओबिरो मोय अकाउंट चेक तौबिरो मोय दिसु पैसा मैम सलम याबगी चांस लेरबनेबा मी कया मसु सटखरबनी मवांगदा मसा खंग कंप्लेन तौबु याई खंगदबदगी तुमिन दम लेरखिबनेबा मियोय कया मा कंप्लेन तौरखरे थ्रिटन तौबदी नमजिंगरे अदगी अखोय हुजि कंप्लेन होरी कंप्लेन जो नमजिन बिरगदी अचुम पोरप लेर लेबाक्सिदा MRV की कस्टमर अयाम्बा मसा मसा अकाउंट सेफ्टी ओइदे हाबस मोय लिन खंगबनेबा मसा मसा अकाउंट चेक तौबिरो की दबिदा लेबाक मियामदा खंगलगा मरी लेबा कंसर्न अथॉरिटी मयामना यंगसिन बियोबा इंग्लिसिंग अनि तरा तरुक्ता लौखिबा नेशनल हेल्थ मिशन की एम्प्लॉई सिंगी फंगफम थोकपा परफॉर्मेंस बेस्ड ऑनोरियम पीबीदबगी मायोक्ता खोंजंग चंगसिलगनी हाइना नेशनल हेल्थ मिशन एम्प्लॉई 2016 बैच की माइकैदगी मरी लेनबा सिंगी पुकनिंग चिंगसिलकली ngasi tera khurai jam laikai da laiba mifam amada paumi singa unabada NIHM employee 2016 batch ki ko convener RK Narendra na phongdorakpada haukiba chahi english singani tara taruki April thada interview tawduna punna employee chani ga marfutara lauki adubu thabak tawba tha kun lom suraba fawba hairiba employee sing asigi pifam thokpa performance batch honorarium PB dana lairi hairi loinana employee singna phangliba बेसिक सैलरी अदुगी मथक्ता परफॉर्मेंस बेस्ड ऑनोरियम सु पीगनी हाइप वाफम असि एम्प्लॉई सिंगना थबक चंगबगी कॉन्ट्रैक्ट एग्रीमेंट ता मयेक सेंगना पल्ली हाइनसु RK नरेंद्रना मखाताना फोंदोखी मिनिस्ट्री दगिसु एम्प्लॉई सिंगी परफॉर्मेंस बेस्ड ऑनोरियम पीनबा सेंथंग पिथखिबा लैख्रबनी हाइनसु NIHM एम्प्लॉई इंग्लिश सिंगनी तरा तरुक बेच की माइकैदगी थमलखिबगा लोइनना
मिनिस्ट्रीदगी लाकपा सेंफमसिंग अदु एम्प्लॉयीसिंगदा फंगहनद्रिबा असि कदाइदा चटख्रबगे हाइबगी वाहंगसु हंगकी नाकलमरोमदा हिरमसिगी मतंगदा मरी लेनबसिंगदा कयारक हना खंगहनख्रबसु ngasi fawba micheng changbidana leiri haina RK Narendrana फोंदोखिबगा लोइनना मियामगी नुमितकी खुदोंग चाबा लौदुना चीफ मिनिस्टर दा वाकटलुबदा चीफ मिनिस्टर नसु मिचेंग चंगनबा मरी लेनबसिंगदा हाइरकलबा फावबा ngasi fawba micheng changbidre हाइकी मियामगी नुमित हारिबा सिगी नुमित असिदसु अखोइगी इशू असे पुखजदुना ऑनरेबल चीफ मिनिस्टर गा वारी सनजदुना अखोइ मसी एड्रेस तौजरहबनी हारिबा इशू असि सॉल्व तौरो हाइदुना एप्लीकेशन असि थादजरखरबनी अदुबो ऑनरेबल चीफ मिनिस्टर ना पिरेइबा अदुबौवा नेग्लेक्ट तौरगा स्टेट मिशन डायरेक्टर ना अखोइगी इशू असे हौजबौवा करिमता सोल्यूशन पुदना नमजनना थम्मे हिली एरिया मैमदसु पोस्टेड तौबा गाक्तनी फैमिली रन तौबा मैम यावरी अदुना बेसिक पे खतंगसिना अखोइ ट्रैवलिंग एक्सपेंडिचर बोन तौबदा याम इनकन्वीनियंट ओइबा मैम अमा लेरे तंकक नाइना अखोइना हारिबा इशू सिंगसे अखोइ स्टेट मिशन डायरेक्टर की ऑफिशियल सिंगा वारी हंजन हंजन सादुना लाखनी नोगी इशू असे लोशलनी हाइबगी वर्बल एश्योरेंस मैम पिरे हाइबा वर्बल एश्योरेंस अदो हौजिबो थबो ओइना पांगथोक्तदुना सोल्यूशन पीदना हौजिक 20 months कंप्लीट तौरे वाबा याबो वारे अदुना अखोइ खांग मंगमोर मखा तारकोदि अखोइ सिदगी कन एजिटेशन मैम संजनबा नाव की एडिशनल एसपी टीआईएस ब्रिंदा अमदी टेक्नोपल पुलिस के एडिशनल एसपी खमनाम रोबिन्सन लुचिंग नाव की कंबाइन टीम अमना हौखिबा सेप्टेम्बर की तांग मंगा अमसुंग तरुकता मतिक मयाई लेबा ड्रग ललोनबा खुदपु अमा थुगाइदुना इम्फाल अमदी मोरी की तोंगान तोंगान मफम सिंगदगी मणिपुर पुलिस की कमांडो पर्सनल अनि यावना मियोय तरुक फागतख्रे फारब मियोय सिंग अदुदी इम्फाल ईस्ट कमांडोदा अटैच तौबा फास्ट एमआर की जमानदार मनोहर मयूम संचित शर्मा चही कुंट्रागा निपान महाक था अहुमगी ड्यूटी रोस्टर ओइना मोरेदा ताबनी अमसुंग इम्फाल वेस्ट कमांडोदा अटैच तौबा तरेत सुबा IRB की हविलदार मयांग लांगबम रोशन चही कुंट्रागा मरी हाइरी अतोपा मियोय मरी अतुना लिलोंग अवांग लेकाइदगी सहीक फरूक चही कुंट्रागा निथोय KM आमजाद खान चही कुनगनिथोय मोरे वार्ड नंबर 8 तगी मोहम्मद जान अलाउद्दीन खान अमदी मोरे वार्ड नंबर 8 तगी ngamkhai beng mayadagi nemnai chong LS chong hauki chahi kuntraga nipani मखोइदगी मरु ओइबा ची चांकया अमदी सेल ओइना लुपा लाख निपान लिसिंग निफु तरुका चमगा फगत पंगमले हाइरी लोइनना ना पुलिस स्टेशन दा केस अमा रजिस्टर तौख्रे हाइना मणिपुर पुलिस डिपार्टमेंट की चेरोल अमना हाइरी इम्पैक्ट न्यूज ना फंगबा पाव की मतुंग इना तरेत सुबा IRB की हबिलदार मयांग लांगबम रोशन असिसु था अहुमगी ओइना ड्यूटी रोस्टर ओइना मोरेदा ताबनी हाइरी ngarang September gi tang taruki ahing nongyai pung 12:35 chatpa matamda Thobal Police Commando amadi kuntaruk suba Assam Rifles ki apunba khutpu amana pripaki member ama fare hairi faraba minyoi adudi angtha sinam maning lekai dagi sinam ibotomba maitai alias maira chahi kuntra ga humdoi apokpa S Raghu maitai ni hairi wahang pahang chathabada mahak Englishing ani supna mapanda tenth dagi ibungo kauba minyoi amagi matung ina pripakta yawrakibani hairi ngasi lalhauba singa khud thoknabada kunmapan suba AR gi personnel ama yauna lalhauba ama sire haina impact news na fangba paugi likhun amana hairi thaudok asi Chandel district ki Molcham police station ki manung chanba aibol khulda thokibani thaudok thofamda ahenba security forcing changsinduna thihumbagi thabak kanna chathari adumakpu thaudok asi haujik faubagi oina lalhaulup amatana claim tawrakpa leitri Indian Constitution की आर्टिकल नंबर 371 क्लोज A अमदी 6 शेड्यूल मणिपुर दा चटना हनबा यारोय हाइदुना तंपाकी तोंगान तोंगान मफम सिंगदा लेपतना वाखत मिफम फमख्रे ngasisu United Committee Manipur UCM na changsilakpa khongjang asigi saruk ama oina konung mamang wangkhai angom laikai maihobam lampak ningthem pukri mapal hizam lairak haraupam lairak kongba kaithel कोंगबा नांदैबम लेकाइना चिंगबा मफम सिंगदा वाकत मिफम फमकी वाकत मिफम सिंग अदु लेकाइ लेकाइ की मैरा पाइबी अमसुंग क्लब सिंगना UCM गा खुदसम नदुना चथखिबनी लिलोंग बाजार एरिया डेवलपमेंट कमिटी ने सुसिंदुना लमदम असिदा आर्टिकल 371 क्लोज A तरुक सुबा शेड्यूल नत्रगा मानबा एक अमता चनबा यारोय ILP चना हल्लू अमसुंग बॉर्डर पिलर की वारोइशिन अथुबदा पुरकदबनी हाइना ngasi लिलोंग बाजारदा वाकत मिफम चथखरे मिफम अदुदा सरुक याखिबा सिंगना हौजिक स्टेट असिदा थोकलिबा इशू सिंग असि अथुबा मतमदा मरी लेनबा सिंगना वारोइशिन पुरकद्रबदी लुप असिना मखल मखा कयागी खोंगजंग चंगसिलगनी हाइरी NDA लेंगाकना
हौखिबा चाही मरीदा पाइखलकपा मियामगी याइफा थौरांग सिंगी मतंगदा मियामदा बाप ताहनबगी थौरम अमंगसी कुंबी कॉलेज ता पांगथोखरे मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की मखादा फील्ड आउटरीच ब्यूरो इम्फाल सिंधुना साफ नियत सही विकास हाइना थौरम अदु पांगथोखिबनी मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की एडीजी एसके मालबियाना एनडीए लेंगाकना पाइखलकलिबा थबक थौरम सिंग मियामदा खंगहंदुना मसिगी खुदोंचाबा सिंगी मतंगदा बाप ताहनकी बीजेपी की नेशनल एग्जीक्यूटिव मीटिंग हयेंग सितंबर की तांग मापंदा न्यू दिल्ली की डॉक्टर अंबेडकर इंटरनेशनल सेंटर 15 जनपद पांगथोकलगनी हाइरी पनबयाबदी हाइरिबा मिफम असी हौकिबा अगस्त की तांग 19 पांगथोकनी तौरंबनी हाइरिबा मिफम असिदा प्राइम मिनिस्टर नरेंद्र मोदी नेशनल प्रेसिडेंट अमित शाह स्टेट सिंगी बीजेपी प्रेसिडेंट अमदी चीफ मिनिस्टर सिंह सरुक यागनी मिफम असिदा लाकदौरिबा लोकसभा इलेक्शन की स्ट्रेटेजी सिंह पुथोक्तुना खनरब याय हाइना पानरी इंग्लिसिंग अनि तरागा मापंदा पांगथोकदबा पार्लियामेंट अमदी इंडिया की अतई स्टेट सिंह दा पांगथोकदबा इलेक्शन सिंह लेबना पांगथोकदौरिबा नेशनल एग्जीक्यूटिव मीटिंग असी बीजेपी की ओइनदी ख्वाइदगी मरु ओइबा मिफम अमा ओइरी मीटिंग असिदा मोदी गवर्नमेंट की अचीवमेंट सिंह अमदी इंडिया की हौजिक ओइरिबा पॉलिटिकल सिचुएशन असी कुपना खनदुना पॉलिटिकल अमदी इकोनॉमिकल रिजोल्यूशन अनिसु लौरबा याय हाइरी मिफम असिदा मणिपुर की ओइना चीफ मिनिस्टर नोंथोबम बिरेन पार्टी प्रेसिडेंट के भवानंदा मिनिस्टर टीएच विश्वजीत XBHJP प्रेसिडेंट टीएस चाउबा सेक्रेटरी ऑर्गेनाइजेशन पी प्रेमानंदन सरुक यागनी मचासिंगना चाउरगा पांगल सरेप फारकपा अमदी मखोइगी मतेंग पांगबा ngamlakpa हाइबसिना मालेम असिदा लैरिबा ममा मपासिंगी मंगलानी अदुबु मचा तरागी मनुंगदा मरी अमना डिफरेंटली एबल ओइरक्लबदा लाइरबा इमुंग अमा अदुददी लु कोकलिंगैदा लेन ताबगा पांखक ओइरे हिरम असिदा इंपैक्ट न्यूज की कॉरेस्पोंडेंट लाइकांता अमदी पीशिया डायरेक्टर साइकोम रुबेंदगी अखनब रिपोर्ट अमा हाइनबले इना खुनब तराना लाइरबा अमा सगोटपा ngamde adubu लाइरबगी मथक्ता डिफरेंटली एबल ओइरबदी इमुंग अदुना कमदौबा इम्फाल ईस्ट डिस्ट्रिक्ट की अंड्रोगी दाम लेकाइदा लेबा हिजम अमुगी युमददी हाइबा असि चानना थोक्लरे नोंगमा नोंगमगी सूरगा चाजबा अमुगी मचा तरा पोकपगी मनुंगदा मचा मरीदी ख्वांगी मखादगी डिफरेंटली एबल ओइरे हिजम अमुगी लोइनबी हिजम ओंबी मेमचाना लाइरबा इमुंग अमा ओइबना मचासिंग असि योगनबा होनारकपदा अवाबा कया मायोगनारखी अदुबु मचासिंग असिना चाउरक्लबा मतुंगदा डिफरेंटली एबल ओइरकपदगी शु नोंबा ngamdaba asida thamoi shokna tengtharakli डिफरेंटली एबल ओइरबा अमुगी मचानुपा अहल हिजम नवकिशोर चही कुंथ्रागा मरीना फोंदोरपदा महाक असि हेक पोकपदगी डिफरेंटली एबल ओइरकी मखोय मचिल मनाव मरी असि ख्वांगी मखादगी डिफरेंटली एबल ओइरी मखोय मरी की मनुंगदा नवकिशोर की मची शांति चही कुंथ्रागा निपांदी खांगु थक्ता डिफरेंटली एबल ओइकिबनी अदुगा मखोय अहुम अमना पोकपदगी डिफरेंटली एबल ओइरकी लेंगाक की माइकैदगी चही खरगी ममांगदा ट्राइसाइकल अमखक फंगिबा नतना अतोप स्कीम सिंगी कानाबा फंगिबा लेते हाइनसु नवकिशोरना फोंदोरकली डिफरेंटली एबल ओइजरबसु महाग हैंडीक्राफ्ट के पोचै सिंग सादुना हौजिकी ओइनदी खरद ओइरबसु इमुंग असिगी अवार अपा सिंग मेनखतनाबा खोनरी मरोमदोम लेपचबा ngamnaba लेंगाकी मतेंग ngaइद्रबसु लोकल एमएलए सु ओइरिबा फॉरेस्ट एंड एनवायरनमेंट मिनिस्टर टीएस श्याम कुमार के मतेंग खर लौदुना टूरिस्ट स्पॉट अमा ओइरिबा संथै नेशनल पार्क दुकान अमा फमदुना हिंगनबा होटनाखिगनी हाइना नवकिशोरना मखा तारकली
Khul adugi ahal ama oiriba Santhai National Park Committee ki President Fanjawam Sitol na phongdorakpada laikai ama oina amugi imungi awaba asi yengba ngamde haiduna su mateng amata tawbadi ngamkhide makoina lairiba yum asigi fibam asi aduki matik phatre nong chuba matamda nong shu yure adubu maikoigi yumlai kaire asi ubada local MLA shu oiriba Minister T.A. Shyam Kumar na masagi toloptagi lupa lakh mari mangarom changna yum asi sava hobire numit manganida yum asigi ayamba saruksu loishinbire supnatagi faklang wai taiba khaktamak ngaire yum asi savada changba machinery shu minister gi maikaitagi mating panglakhi thawong asida mahakna minister busu hainingai leitana thagalakli Amabu oire hizam amugi imung gumba imung kaya ama Manipur da leiri makhoi asida lenga ki achoba mityeng amadi mathau taduna leiri Impact News ki damak lai kanta amadi Saikhom Ruben galoinana Momoka Salam Andro Matang saisida break amalong jagi break ki matungda Manipur amasung malim ki tongan ba ipaw simpuduna lakjagi Impact News po miting tadun lebiyo mayam bu amuka nataram nokchari bulletin asigi makhata ba paw mayam da pizari Salai Holdings Private Limited ki anoba khongthang ama oina company asigi nauna saba unit ahum ngasi Chief Minister Nongthobam Birena sangakre mipan tangdaba Manipur ama oina bagi wakalonda ngasi nauna hangduki ba unit ahum adudi company asigi masa oiriba Salai Agro Products Private Limited ki makhada lamboi khongnang khongda Spices Unit Lairen Kabi Maning Lekaida Edible Oil and Refinery Plant Rice Milling Plant Mushroom Cultivation with R&D Unit amasung Salai Construction Private Limited ki makhada Moidangpokta Automated Concrete Hollow Block and Paper Production Factory ni State asida private sector gi ihau kankhat handuna work culture semgat naba matamda malem gi chawkhat lamjel da saruk yaba ngamgani haina Lairen Kabi Maning Laikai da pangthokiba unit ahumasi sangabagi mapungoiba thauramda Chief Minister Nongthobam Birena phongdoki thauram aduda thoiba mithunglen gi warol piraduna Chief Minister na chahi nipu yankhai gi mamangdagi leibak asigi mapung phaba state ama oiduna laklaba fawbada state asina oiram kiba phibam khallubada kapningba fawi chahi amada Mapandagi nga lupa crore chamri hena laiduna sijinariba nga chaganba lamdam asida nga machinjak sanaba supnagi lupa lakh humpurok tamak changba factory ama fawba lairamdaba asida peningai oide masida natana ngasigi mirol da tatana naganba tamthiraba laina oiriba cancer diabetes amasung stone case asigi haurakpham khangdoknaba aikhoina sijinariba chana thaknaba polamsing asida hakchang sokningai oiba machak kadai fawba yawi haiba khangdoknaba research center ama lingkhat patangai fadri asigumba center ama lainabagidamak salaina khongpham lauraklabadi lengaki maikaidagisu pangba yaba mateng pangani haina phongdokhi leirammiba structure su phasana ngak selakanda mapan gi leiriba world si su compete to ya bi level da adu bi thinking du neina makhoi salai gi team si de na adu mama u private ki kari gi se kya kana sana de ai gi concept kari gi se loi private sector kan khalla matam da ngasi gi global world si da koi challenge yo bang ngani competition yo bang ngani government owned ngakna khoi ngamoi lamboi khona ngong gi da tawriba textile gi Nangai government na tawu matam dadi machine me am loi na tara kari mata sinadle private ta pitho kanda private partnership ki koi MOU sign tamu dore tawra kanda di uji pothok ko hore we brought the silk from China while it takes from China to Bombay it took 40 days on transportation by shipping but here after opening of this egg policy through Myanmar it takes only 12 days from Kunming to Imphal Nakalamaromda lamding khunauda leiba Bhuvan Technical and Skill Development Institute ki makhada tongan ba sector da training loiraba mahairoi singda Chief Minister na certificate yeng thoktuna pungning thawatkre
PMKVY CSSM component ki makhada institute asina schedule caste amadi schedule type ki mahairoi singda mapung oina khudong chaba piduna construction plumbing tourism amasung hospitality sector da training piduna lakhibani Nupi oijarabasu sinfamda chilhau thidana auto rickshaw thauduna punsibu masak thokna hingna bahotnaribi Imphal East District ki Pangaida Leibi Oinam Ongbi Laibi Mapuroiba Rajendroda Panthoibi Housing Finance Company Limited ki Chairman and Managing Director Thokchom Hemona Lupa Lakh Ani Makhairomgi oigadaba auto rickshaw ama apikpa mathoida loan oina khutsinakre Uripok Tauramam Lekai Dalaiba Panthoibi Housing Finance Company Limited ki office da pangthokiba Paumi Singa Unabagi Thauram Amada Company Asigi Chairman Amadi Managing Director Thokchom Hemona Mahaki Company Asina Chahi Taragumdoi Surakpaga Mari Lainana Company Asina Laibigi Hotna Jamanbu Ikai Kumnaba Utpa Masak Khangba Amadi Pukning Thogatpa Oina Piriba Asi Lupa Lakh Anina Loan Oina Pibani Aduga Lupa Lising Yangkaina Subsidy Oina Pibani Masigi mathakta Greater Imphal yauna state asigi tongan tongan ba mafam singda laiba company singi tongan tongan ba branch taraga marina masigi manak nakna laiba children orphan amasung old age home singda chana thakna ba yauna khudol pot kaya piki haiki Finance की ओइबा इंस्टीट्यूट अमा सेटअप तो वो मथौ ताई करम्बा फाइनेंशियल इंस्टीट्यूट नो हैबा कांदा स्टेट लेवल सिदगी लांथोखरगा नेशनल लेवल की अदुगा इंटरनेशनल लेवल की थाकता लाकपे याबा अदु मखल की फाइनेंशियल इंस्टीट्यूट अमा को इरम द मणिपुर सिदा लेबे तारगदी मैक्सिमम फाइनेंशियल सॉल्यूशन पुरकदा अदुगा मैक्सिमम एम्प्लॉयमेंट सॉल्यूशन पुरना बखोना बकांदा खर मखैदी मदुगी रोल दु लौबा ngamjagada हैबगी वखलोन सि थमजरा कांदा कंपनी सि सेटअप तौजकी बने कंपनी सि इरम द मणिपुर की वनदी वैली एरिया की एक्सपांशन न कोई लुसिनजरे चिंगदा हांगबा है तारगदी चिंगदा कोई हजिक एमएलआर एक चनद्री सिना मरम मोरगा खितंग प्रॉब्लम होइरी असम की तोंगान तोंगामा डिस्ट्रिक्ट सिंगदा कोइना जगह चाबा चाबा लोकेशन जेंगा ब्रांच सिंग हांगदोकचरानी ऑल एंटायर स्टेट्स ऑफ द नॉर्थ ईस्टर्न रीजन अयाम हांगदोकचरानी अदुगा अमुक नॉर्थ ईस्टर्न रीजन से लोइसन हरकांददी टॉप रिमेनिंग एंटायर ऑल द स्टेट्स ऑफ द कंट्री मथंग मथंग अखोय हांगदोकचरकनबगी प्लान नि Peace and Development Coordination Committee Yumnaung Khunong Sindhuna ngasi 1 week mobile food processing training program in rural area on food processing industry haiba thauram ama Imphal East ki Yumnam Khunong da leiba lup asigi office ta haudokre Food Processing Industry Division Directorate of Trade and Commerce Industry Manipurna sponsor tawduna seliba training program asigi haudokpagi thauram da saruk yakiba Ichamgi former president and Rajendro Nahai seliba training program asi maru oina khundrakpam kendragi miyamda masana masabu thabak pijanabagi wakhalon amada sinbani Kendra asigi yumthong khudingmak mipal tangdanaba Makhatana tongan tongan ba training sing pakhatlagani haiki ngasigi thoram asida saruk yakiba food processing industry ki deputy director L Ibo Hanbina lamdam asigi miyamna session amada pat pumhanduna manghaliba hai mayam asi ekhoina tongan tongan ma ongda sem saduna liduna thamba natraga yolagadi lamdam asigi economy da chauna kana ba pigani haiki Sakot payam se kari nor kan economy isan isabu irungam lepsalungam jarba isagi pothok puthokpa ai pothok se non da thadok phangam ba mipan tang do na te ko sakot payam se akoi di lambi jong pharaga committee hall pharaga mipan tang ga nir saraga lermane thaile akoi phau mayam lerme pothok pana phaja ba huji aduni hai de gyaram ta thokadra thailand chu ko thokre hazu mayam changi ai ga le ha ko sano potu di ko loi mutak kare ba si scientist mayam sang potu ko sidai Kuji yung sak pambi yung charo mga pam huwaram nida. Sika na no moy pusala ine tro. Akang ahi duna, akang ahi yamam de ko su laina tala ra su chingnawam su. Like Hidraba Kabi Leitan Them Ram Singh Hinglinge Matamda Manipuri Sahitya Lamda Tauramba Thabak Amasung Mahaki Punsiki Maramda Symposium Amangasi Imphal College da Pangthokre Kabi Leitan Them Ram Singh Memorial Trust Amadi Imphal College ne Sinduna College asida Pangthokiba Symposium asigi moderator oina saruk yakiba retired lecturer M Rajendro na haikibada Like Hidraba Kabi Ram Hairiba Misak asi Manipuri Sahitya bu chawkhatnaba hotnaramba misak amani Mahakna lamdam asida Gauriya Lining kallingai matamda sokna samnaba yadaba amadi anem awang ki thak khairambagi matangda waring lairi kaya iduna khena balaitaba khunai ama oinaba hotnarambani Mahakna khunai asigi amadi Manipuri Sahitya gi lauramba lamda lauramba thaudang adubu haurakliba mirolna khanghaunanaba pandamda symposium asi pangthokpani haiki loinana thauram asiga mari lenana nauna maitai meyekta Ithoklaba
कवि राम सिंह इरंबा जाट ओनबा हाइबा लाइरिक सु फोंखी। National Nutrition Mission month ki saruk ama oina ngasi Public Health Engineering Division PHED Thawal na sinduna khanga bok ta leiba KM Blooming Higher Secondary School da nongmagi oiba awareness program ama pangthokre Health and Hygiene amadi hand washing activity haiba hiram da pangthokiba awareness program aduda Dr. KSI Manglem amasung PHED Thawal ki Executive Engineer KSI Tombina resource person oina wangang ki India Government ki Ministry of Women and Child Development MWCD na Asigi nupi angang singbu na de yektana masama ufana luna na thamnabagi pantamda chahi asigi March thada haudokiba National Nutrition Mission Thobal District ki oina haukiba September gi tang mari da haudokibani. Masagi anaba amana maram oiraga hauzik Langol dalaiba Sija Hospital and Research Institute layeng liba Impact News ki video editor Kakching Tabam Bipin Sarmada ngasi Consumer Affairs Food and Public Distribution Karam Shyamna hakthengna na yengsiladuna sel gi tengpang pikre ningsing bayabadi Bipin Sarma haukiba chayol amagi mamangda e pau gi thabak suringai da masangam laktabadagi Palace Compound da leiba Advanced Hospital da layeng laba matungda haukiba August ki tang 19 dagi Sija Hospital and Research Institute ta makata ba layeng chathaduna leiribani. Lakliba MP election ga mari lenana Ningthaunai Mayai Lekai da leiba mafam amada RK Somorendro alias Kaikugi MP election ga mari lenana mifam ama haukiba August ki tang 19 da pangthoki hairiba asi Integrated Youth Development Organization asiga mari amata leinade haina fongdorakli amadi kanagumba miyoi kharana club asina social media da mingchathi na ba hotnariba asi numit mangani gi manungda sengdorakna basu Youth Development Organization na thadorakpa cherol amada khanghalakli. Tararak Suba Swami Chidananda Ningsing Kumon Thauram Konthauzamgi Mahatma Sheva Shram da Pangthokre Malemda Lairiba Thawai Panba Pumna Magbu Minungshi Upiba Nushina Loina Biba Haiba Swami Chidananda gi Wakalon Adubu Saugatuna Swami Chidananda Charitable Trust Mahatma Sheva Shram Konthauzamna Sinduna Ningsing Thauram Adu Pangthokibani Thauram Aduda Manipur State Coordinating Committee gi President Dr. Y Panchom Manipur State Women's Development Corporation ki Chairperson SI Settabhama Amadi Konthaujam Gram Panchayat ki Pradhan Aish Mani Sana Yauna Swami Chidananda gi Wakalonbu Tungin Bamiyoi Kyana Sarukyaki. Haukiba September ki tang ahumda All Manipur Students Union ki Thomi Amadi Artist Singda NACN IM gi Commander Yauna Nungba Bazarda Chatharakiba Thaudok Adubu Kundrakpam Kendra Youth Organization na akanba moongda yaring da fongdorakli. Indigenous People Association of Kanglaipak Ipaki Marirak Suba Foundation de ngasi pangthokre hairiba thauramasi Palace Compound da leiba lamyan ba shanglen da pangthokibani paumi singda wangang laduna athoiba mitunglen oina sarukyakiba Neroka FC ki President Thangjam Arun Kumar na iramdam amadi ijati bu kannaba hotnabada ipak na loba thaudang yamna singthani ngai ni haina fongdoki ngasi gi thauramadu Chada Nada Nauda Yamna Pokpa Mama Kuntraga Marida Achamba Kudol Piduna Ikai Kumnaba Utki Loinana Print Amadi Electronic Media Gi Miwei Singdasu Achamba Kudol Piduna Ikai Kumnaba Utki Yaripokta Laiba Chingtam School Asi Thaubalda Hongjilakliba Asigi Matangda Manipur Lengak Education Minister na School Recognition Rules ngakna Thabak Laukhalaknaba Kanglaipak Students Association KA na Chirol Amada Pukning Chingsilakli Ketrigao Constituency ki MLA Nahakpam Indrajit ki meeting makada Chief Medical Officer Imphal East ka pullaga nongmagi oiba free health camp amangasi top mayai lekai dalaiba sak ground da pangthokre free health camp aduda medicine ENT skin gynae amasung med ki doctor amadi paramedical staff punna mioi kunna mafam adugi mioi chamngarom da lemna layengki camp aduda ultrasound ki khudong chabasu piki
महात्मा गांधी की मपो कुमोन चही चामग यांखै सुरकपगी थौरमग मरी लेना गवर्नमेंट ऑफ मणिपुर डिपार्टमेंट ऑफ एजुकेशन एस नसिंदुना पांगथोकपा इंटर स्कूल लेवल 1 प्ले कॉम्पिटिशन द एन तोमचौ हाई सेकेंडरी स्कूल मयांग इम्फाल की महात्मा गांधी ए रेमिनिशिक हाइब प्लेना अहानब पोजिशन तारकले हाइना स्कूल असिगी प्रिंसिपल न थादोरकपा चिरोल अमन हाइरी ह्यूमैनिज्म फाउंडेशन ना ngasi state sin bathungna changsin gadaba mission dustbin campaign SDC haingang chirom somorendra na haudokre dustbin sijinaduna lu nanbe environment ama ohenabagi pandamda campaign asi ngasi lairi kengbam laikai yangdong da leiba haingang SDC office da haudoki Manipur Buildings and Other Construction Workers Welfare Board की नौना chairperson ओइना nominate तौरक्लबा अहोंग सांगबम प्रेम कुमार ngarang lamfel pata leiba board asigi office da formal ओइना charge लौख्रे हौजिक ngasi नौमगी सानबगी पाउदा कुंट्रानिपान सुबा स्टेट ओपन केस प्राइज टेनिस चैंपियनशिप की मेन सिंगल्स की फाइनल मैच साननबा सेम साब लोइख्रे ngasi lamfel pata leiba officer clubs की the quarter of the sanakhiba man singles की अहानबा सेमीफाइनल दा बिकी सगोल सेमना राहुल पामैबु पॉइंट तरुक अमा अमदी तरुक अमा अदुगा अनीसुबा सेमीफाइनल दना टी ब्रोजेना प्रेमजितपु पॉइंट तरुक मरी अमसुंग तरुक अमदा माइथिबा पिबंगमकी था असिगी मापंदा सानगदबा मैन सिंगल्स की फाइनल दा टी ब्रोजेन अमदी बिकी सगोल सेम अनीना लंबा तौनरगनी मणिपुर टेनिस एसोसिएशन की मीटिंग मखादा चथरकलिबा टेनिस चैंपियनशिप असिगी लेडीज सिंगल्स की फाइनल दा बंती चोंगथामना चार्मी नोंमै कापंबु पॉइंट तरुक अमा अमसुंग तरुक सिनोदा माइथिबा पिरमलगा चैंपियनशिप अदिदा असिदा लेडीज की मसानदा चैंपियन ओइबंगमकी हयेंग चथरकलिबा टेनिस चैंपियनशिप असिगी मेंस डबल्स अमदी 45 and 55 years above मेंस डबल्स की मैचिंग सानरगनी कुंतरेत सुबह स्टेट लेवल एज ग्रुप एंड इंटर डिस्ट्रिक्ट कैरोम चैंपियनशिप ता मेन सिंगल्स की क्वार्टर फाइनल मैच सिंग साननबा सेम साब लोइख्रे ऑल मणिपुर कैरोम एसोसिएशन की मीटिंग मखादा सिंगजमई कम्युनिटी हॉल द चथरिबा चैंपियनशिप असिगी मैन सिंगल्स की प्री क्वार्टर फाइनल मैच सिंग दा इम्फाल वेस्ट की एन nganthoi थौबागी KSIS जोसेफ सेट अनि सिनोदा इम्फाल वेस्ट की वाई प्रेमचंद्रना इम्फाल ईस्ट की ए रविचंद्रबु सेट अनि सिनोदा बिष्णुपुर की जी सुभाषना इम्फाल ईस्ट की RK अमरजीतबु सेट अनि सिनोदा इम्फाल वेस्ट की के ननावना बिष्णुपुर की के गीतानबु सेट अनि सिनोदा इम्फाल वेस्ट की W नेत्रजीतना इम्फाल ईस्ट की ताइबंगानबु सेट अनि सिनोदा इम्फाल वेस्ट की M माधोपना थौबालगी P संजीत कुमारबु सेट अनि सिनोदा अदुगा इम्फाल वेस्ट की CIS अरुणा इम्फाल वेस्ट की A आदित्यबु सेट अनि अमदा माइथिबा पिरमलगा चथरिबा कैरोम चैंपियनशिप असिगी क्वार्टर फाइनल चंगबंगमकी चैंपियनशिप असिदा मणिपुर की तोंगान तोंगानबा डिस्ट्रिक्ट सिंगदगी लाकपा टीम 15 दगी नुपा मचा सानरोय चामग कुन अमदी नुपी मचा सानरोय कुनगा माथोय पुन्ना सानरोय चामग निफुगा माथोयना सरुक्यारी हयेंग चथरिबा कैरोम चैंपियनशिप असिगी वेटरन सिंगल्स की क्वार्टर फाइनल मैचिंग सानरगनी महाराष्ट्र की नागपुर सेप्टेंबर की तांग अनिदगी चथरकपा फर्स्ट सब जूनियर वुमेन नेशनल बॉक्सिंग चैंपियनशिप ता मणिपुर की टीम ना रनर अप ताख्रे मणिपुर की W इथोइबी चनुना टूर्नामेंट असिदा बेस्ट चैलेंजर तारकले मणिपुर की वुमेन बॉक्सिंग तराग निथोइना सरुक याखिबा टूर्नामेंट असिदा मणिपुरना गोल्ड मेडल अनि सिल्वर मेडल अनि अदुगा ब्रोंज मेडल अनि लौदुना रनर अप ताखिबनी हाइना टूर्नामेंट असिगी चैंपियन ना हरियाणा ना लौख्रे तरेत सुबह मांगशताबम इबोयाइमा अमदी पुण्यवती मेमोरियल मिक्स लीकम नॉकआउट केंद्र वाइस कांग टूर्नामेंट वांगुई केंद्र कांगकुट माइपाख्रे ngasi sanakiba tournament asigi mari suba likta wangui kendra kangkhut na khunrakpum kendra kangkhut pu panjil tara taret tara taruk ta maithi ba pibangam ki census ki director M Hare Krishna IAS amadi mahaki imung manungi senthang makhada चिंगा मथक्ता लेबा नांदैबम लेकाइगी कांगसंगदा चथरकलिबा कांग टूर्नामेंट असिदा मणिपुर की तोंगान तोंगानबा केंद्र सिंगदगी लाकपा कांगखुत तरागा मरीना ग्रुप मरी थोकना खाइदोक्तुना लीग मैच सिंगदा लंबा तौनरी मणिपुर कांग एसोसिएशन की मीटिंग मखादा सिंगजमई केंद्र कांगखुतना सिंदुना चथरिबा कांग टूर्नामेंट असिगी हयेंग सानागदबा मंगा सुबा लीगता सिंगजमई केंद्र कांगखुत बी अमदी हाइंगांग केंद्र कांगखुत अनि लंबा तौनरगनी
Yai School Kendra Kankut, Mangasuba, Thongam Sajo, Memorial Mix Kendra, Wise League Cum Knockout Kang Tournament ki final changre. Ngasi Imfalis ki Manung Chanalaiba, Kongba Makananda Bam Lekai the Leba, Laikolda, Kang Sangda Sanakiba Kang Tournament, Asiki Ani Suba semi final ki match Aduda, Yai School Kendra Kankutna, Oinam Kendra Kankutpu, Panjil, Kuntara Mapanda, Maithiba Piram Laga, Chatharakliba Kang Tournament Asiki, final Changbangam ki, Chatharakliba Kang Tournament Asida Manipur ki Tongan Ba Kendra Singdagi Lakpa Kankut Taraga Humdoina, Group Mari Thokna Khaidokuna League match Singda Akan Balamba Taunari. Works Minister Thongam Biswajit ki Sentang Makada, Ibuta Wangbrain Khana Chauba, Kankut Ucheko na Sinduna Chatharakliba Kang Tournament Asigi final match, Tha Asigi Tangma Panda, Yai School Kendra Kankut Amadi, Thongju Kendra Kankut E Anina Lamba Taunaragani. Morigi oina ahanba Mr. Asia amasung Mr. World Bodybuilding Championship 2018 selection pangkraba Laisang Them Robert amadi Henry Mangaulal Haukip taramna okre okpagi thauramadu Cannon Bank da leiba Tachapa Gym Morina Sinduna Gym asida pangthoki Arabada bulletin asig headlines amuhana miyam da thamjari Manipur University da Hauzik Tangdu Leita Dabama Lakriba Sida Governor na Akanba Micheng Changbi Yu Haiduna Manipur University ki Mahairoi Singna Raj Bhavan da Thomjin Kre. Manipur University da Thokliba Wathok asi Mahairoi Singbu Mahi Ningthina Tamnaba Changsimba Khongjang Nate Phammunabagi Wathokni Ningthaukaba Numitagi University Hangadabani Haina Atsamna Akanba Wafam Thamlakni. Public Order Thugaibagidamak Professor A.P. Pandibu National Security Act NASA ki makhada faraga detain toraga thammu haina veteran politician amadi hanagi Minister Okram Joyna phongdoki. Nungbagi thaudokta chenaba NASIAN IMG Kader Singh Lengak na Paduna Chairak Pidabagi Mayokta Hayeng Ahing Nongyai National Highway Kuntraga Tareta Pung Chama Thinglagani haina emsuna lauthokre. Amasung Moirang Kuno Gram Panchayat Amadi Kakching District ki Chairenda Khunja Singhi Yamlaba Welfare Scheme Amadi Policy ki Senfam Singh Panchayat Amadi Bank ki Miwei Singla Lakhokre Haina Khunja Singna Maral Sirakli.